Tronglaobi thawdok yaningdaba fongdoktuna Thongjao wakat mifam famkhre. Haukiba tang 3.8 kilonaba ahingda kuki terrorist singna Bisnupur district ki Tronglaobi awang laikai da laiba yum amada bom kapsilaktuna pikliba machil maupa ani ki punsi pikhamna hankiba. Apokpi mamabuna aruba fibamda sokhankiba loinana thawdok adubu yaningdaba fongdoktuna miyamna haurakpa ihauda CRPF na nongmaina kapada mioi ahum laikidaba atay kayana sokhankibagi thawdok adubu yaningdaba fongdoktuna amadi relief camp singda lairiba IDP sing masa-masagi mayumda hanjindringaida Manipurda mikok thiba yaroi haiduna Kakching district ki manung chana laiba Thongjao community hall da miyamna wakat mifam famkhre. Thongjao amadi Waikhong gi maira paibi singna famkiba wakat mifam aduda kuki militant singna angang hatpa yaningde angang hatpa kuki militant sing choyak piyu micham hatpa CRPF Manipurda gi lauthokho IDP sing mayumda hanjindringai Manipurda census tawba yaroi haibana chingba warol sing iba play card kaya paiduna kholau kaya su lauki.